ꯊꯝꯃꯣꯏ ꯀꯌꯥꯅ ꯉꯥꯏꯖꯕ ꯃꯇꯝꯅ ꯄꯨꯔꯛꯂꯦ ꯑꯄꯥꯝꯕ ꯄꯥꯈꯪ ꯊꯝꯃꯣꯏ ꯀꯌꯥꯅꯁꯨ ꯉꯥꯏꯖꯕ ꯅꯨꯡꯁꯤꯒꯤ ꯁꯤꯆꯤꯠꯅꯕꯨ ꯏꯍꯧꯒꯦ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯊꯝꯃꯣꯏꯁꯦ ꯅꯈꯣꯏꯗ ꯄꯤꯊꯣꯛꯀꯦ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯂꯞꯇꯥ ꯊꯥꯒꯤ ꯀꯨꯝꯍꯩꯁꯤꯅ ꯂꯥꯛꯄꯁꯤꯗ ꯊꯝꯃꯣꯏ ꯊꯝꯃꯣꯏ ꯀꯌꯥꯅ ꯇꯤꯟꯅꯍꯧꯔꯣ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯆꯨ ꯃꯔꯛꯁꯤꯗ ꯊꯝꯃꯣꯏ ꯊꯝꯃꯣꯏ ꯃꯆꯨꯅ ꯁꯪꯍꯧꯔꯁꯤ ꯅꯪꯇꯅꯤ ꯉꯥꯏꯖꯕ ꯈꯣꯏ ꯃꯔꯛꯇ ꯊꯥꯕꯨꯝ ꯀꯌꯥ ꯉꯥꯏꯖꯕ ꯅꯪ ꯈꯛꯇꯅꯤ ꯃꯒꯨꯟ ꯂꯩꯍꯜꯂꯣ ꯃꯍꯩ ꯐꯪꯍꯜꯂꯣ ꯅꯪꯕꯨ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯕꯅꯤ ꯅꯤꯡꯉꯣꯜ ꯊꯃꯣꯏꯗꯣ ꯁꯣꯟꯊꯈꯤꯅꯨ ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯅ ꯂꯦꯞꯂꯕꯅꯤ ꯁꯦꯟꯅꯒꯅꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ ꯅꯪꯒꯤꯗꯃꯛ ꯄꯥꯈꯠꯈꯤꯅꯨ ꯄꯥꯝꯗꯕꯤ ꯁꯣꯟꯊꯈꯤꯅꯨ ꯄꯨꯛꯅꯤꯡꯗꯣ ꯉꯥꯏꯖꯔꯤꯕ ꯇꯥꯟꯖꯥꯗꯣ ꯂꯥꯛꯂꯕꯅꯤ ꯂꯞꯇꯥ ꯊꯥꯒꯤ ꯀꯨꯝꯍꯩꯁꯤꯅ ꯂꯥꯛꯄꯁꯤꯗ ꯊꯝꯃꯣꯏ ꯊꯝꯃꯣꯏ ꯀꯌꯥꯅ ꯇꯤꯟꯅꯍꯧꯔꯣ ꯌꯥꯎꯁꯪ ꯀꯨꯝꯍꯩꯒꯤ ꯃꯆꯨ ꯃꯔꯛꯁꯤꯗ ꯊꯝꯃꯣꯏ ꯊꯝꯃꯣꯏ ꯃꯆꯨꯅ ꯁꯪꯍꯧꯔꯁꯤ Thank you. ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯄꯨꯟꯁꯤꯁꯤꯒꯤ ꯌꯥꯎꯁꯪ ꯃꯄꯨꯡ ꯐꯥꯍꯟꯁꯤ ꯊꯥꯕꯜ ꯆꯣꯡꯂꯁꯤ